Manipur Police Department Singi Nongmagi Changdraba Yadraba Polam Singh Haibadi Kwang the Fanaba Belt Uniform Kongup Nachingba Polam Kayangasi Manipur ki Chief Minister N Birenna Ahanba Manipur Rifles ki Parade Ground da Pangthokpa Thawama da Yenthokre Thawamaduda Minister MLA Madima Kokthongba Police Amade official kayang sarkyaki Tha taruk hena tolo PV draba Ramsa SSA Oja Singh asidagi hauna matam kaktana thabak lepagi khongjang changsinba hokre Kongjang gi ahanba numit oina ngasi khuyathong da leiba JETEO Zone 1 gi office complex ta wakan mifam chethaki Hauzik Ramsa amadi SSA Oja Singh na taliba dabi asi yamna maram jaba dabi ni tawbutabu mamang gi leingak na makhoi bu laukhiba matamda nakhai senglamdabadagi bab tanadaba si thoklibani Atuba matamda cabinet ta wafam asi puthokuna khanaragani haina Chief Minister N Biren Singh na thasbo pikre Gwarok Reserve Forest ki saruk ama oiriba Thobal District ki manung chana leiriba Kairem Bikhok awang legai gi chingda ngarang namidang pung taruk lom tarakpada lamai tharam badagi amang atakaya thokre DFO Thobal da sport inquiry chathaba hokre Ngasi Imphal East District Police na Porongpat Police Station gi manung chanba Konung Mamang Purana Rasbari gi akoi mafam singda Pak Sana thiba humagi thabak chathakre Operation adu da punamiyo chani rom masa masa gi saktak che puthokhanuna verification chathake aduma puthoidokpa mi fami pundi yaukhide Transport Department Sinduna Interstate Bus Terminus ISBT Complex da Numit Mangani Chupna Chathagadauba Kuntramathoi Suba National Road Safety Week Manipur gi Chief Secretary Dr. J. Suresh Babu na hodokre Tharom gi Sarogomaina Road Safety da chauba thaudang laukiba miyoi singda ikai khumna butpa oina mana mathum su yenthokhi amadi Road Safety Week hogokpagi paujel puba cycle rally ama sonam thaki Bishop House Mantri Pukri ki Maikai St. Joseph Higher Secondary Sangai Puro ki Principal Victor Bo transfer tawkibagi mayokta ngasi Nupi Weavers Welfare Association kam Maira Paibina mapungoiba thodang loduna school asigi mamangda wakan mifam famkhre Hauzik oiriba Citizenship Amendment Act ki Sampark Abhiyan Program Jana Jagaran gi matangda kupna khana neinabagi Khangabok Assembly Constituency gi Miyam gi oiba mifam ama Bharatiya Janata Party BJP Khangabok Pandal na senduna ngasi Khangabok ta pangthokre Maitai Huyen Lalong Singtam Sanglen gi Kulumdoi Suba Raising Day thoram ngasi Awang Laiken Thabi Football Ground na pangthokre Thoram adu da sarugyakiba Kurai Assembly Constituency gi MLA Laisangthem Susindrona State asida ganja legalize tawna state government na kan hotnari haina na hongna na paudan ki Nambol Assembly Constituency gi manung chanba Laimapopam da leiba Laimapopam Public High School gi mahairoi sing da tamnanaba Lairik sing lemna yenthokpa amadi Uniform 2 nanabagi measurement lobagi thoramama School Management Committee na sinduna school asida ngasi pangthokre Tunglam chat ki dama khaina mingthonba KET Scholarship Award lesing ani kun yenthokpagi thoram Organizing Committee na sinduna Kakching gi representative of Lois ki auditorium da pangthokre KET Scholarship lesing ani kun gi tongan ba category ani gi apunba mahairoi nipanda scholarship sing khusinaduna punin thawatki One day state level consultation to understanding mental health needs of children and adolescents especially children with disabilities Saibahiramda Nomayoiba state level consultation ama ngasi National Commission for Protection of Child Rights amadi Manipur Commission for the Protection of Child Rights ka kusamnaduna Imphal East Palace Compound ta leiba lamyan basanglen pangthokre Tangleibung Ground Extension Committee oinam na sinduna Tangleibung Ground da floodlight season aba hodokpagi thoramama ngarang pangthokre thoramadu da Manipur Pollution Control Board ki chairman suweriba oinam Assembly Constituency gi MLA L Radhakishwar PWD EAP gi project director Yumnam Joy Kumar Comprehensive School oinam gi principal Bijoy Loitongbamna maroiba mithungen sing oina sarukyaki Commerce and Industries Government of Manipur gi meeting makada Meitei Council More na sinduna anirak suba drug dynamism amadi trade dynamism gi matangda khana nainabagi tharomama ngarang Meitei Council More gi conference the pangthokre P Chong Sing Koirengbu Manipur State Commission for Women MSCW gi chahi ahum gi oigadoba term amagi member oina hapkhre
ꯃꯍꯥꯛꯄꯨ MSCW ꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯍꯥꯞꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯎꯇꯣꯡꯂꯣꯛ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯨꯡꯀꯥꯎꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯟꯗꯤꯌꯟ ꯂꯩꯉꯥꯛꯀ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ NACN-IN ꯒꯤ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯝꯞ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯌꯪ ꯀ꯭ꯂꯕ ꯀꯛꯋꯥꯅ ꯁꯤꯟꯗꯨꯅ ꯑꯅꯤꯔꯛꯁꯨꯕ ꯒ꯭ꯔꯥꯁꯔꯨꯠ ꯐꯨꯠꯕꯣꯜ ꯀꯣꯆꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤꯗꯒꯤ ꯀꯛꯋꯥ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯖꯣꯏꯇꯤꯔꯃꯣꯔ ꯔꯣꯏꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯒꯧꯍꯥꯇꯤꯗ ꯆꯠꯊꯔꯤꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯌꯨꯠ ꯒꯦꯝꯁꯀꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯅ ꯖꯨꯗꯣ ꯃꯁꯥꯟꯅꯗ ꯑꯃꯨꯛꯀꯁꯨ ꯒꯣꯜ ꯑꯃ ꯑꯃꯗꯤ ꯕ꯭ꯔꯣꯟꯖ 3 ꯄꯨꯟꯅ ꯃꯦꯗꯜ 4 ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯦꯝꯁ ꯑꯁꯤꯒꯤ ꯃꯦꯗꯜ ꯇꯦꯂꯤꯗ ꯃꯅꯤꯄꯨꯔꯅ ꯄꯨꯟꯅ ꯁꯅꯥꯒꯤ ꯃꯦꯗꯜ 2, ꯁꯤꯜꯚꯔ 1, ꯂꯣꯏꯅꯅ ꯕ꯭ꯔꯣꯟꯖ 8 ꯌꯥꯎꯅ ꯑꯄꯨꯟꯕ ꯃꯦꯗꯜ 10 ꯐꯪꯗꯨꯅ ꯃꯦꯗꯜ ꯇꯦꯂꯤꯒꯤ 12 ꯁꯨꯕ ꯔꯦꯡꯛꯇ ꯂꯩꯕ ꯉꯝꯈ꯭ꯔꯦ꯫